Hello guys, Ningthou channel ki subscriber amadi viewers khudimagpu taram nokchari. Ningthou channel na mamang sahida laukthok chakibagum handak chahi gi supuduna lakchari karamba actor amadi director amadi film na best popular gi mingthon fangkiba. Hogiba chahi 2021 da film forum da funna film kungataruk preview tawki. Film kuntaruk ke manung da film ani na short film ni aduga lemhoriba kunga marina future film ni. Film kunmari sigi manung da khwaidagi yamna assignment fangbadi yumpham oiduna semjaba most popular actor, most popular director amadi most popular film kanana phangbaga haibadu yengminasi. Ahanbada lokachari male actor top 3. Adomna khanbirbaduga chanabar yengbiyo hojik lokachari male actor top 3 gi ahum subam fam kalliba Boni Grumayu. Mahakna hogiba chahida puna film ahum kumduna male actor top 3 gi ahum suba mafam asi kankibani. Mathang da lokachari top 2 Gokul Atokpam. Mahakna hogiba chahida puna film manga kumduna ani suba mafam asi kankibani. Mathang da lokachari male actor top 1 Silhaiba Ningthou. Hokiba chahida puna film nipan kumduna mahakna male actor top 1 gi mafam asi kankibani. Mathang da mulokachari female actor top 3. Hanbada lokachari top 3 gi ahum suba mafam kalliba Nikki Sorokaiba. Mahakna hokiba chahida puna film ahum kumduna ahum suba mafam asi kankibani. Mathang da lokachari top 2 gi mafam asi actor anina chapmana mafam da kanminari. Ahanbad lokachari Soma Laisram. Mahana punna film mari kumbagi manungda film ahum reading role logduna top 2 gi mafam asi kalli. Loinana Soma ga punna top 2 gi mafam kanminari ba Ithoi Oinam. Mahaksu punna film manga gi manungda film ahum leading role logduna top 2 gi mafam asi kanminari. Lastly, lokachari female actor top 1. Adomna khanbire baduga chanabar yengbiyo Biju Ningomba. Mahana puna film manga leading role loguna female actor top 1 gi mafam asi kankibani. Mathang namu khangminarasi most popular director. Matang sida khanganjaba mana film mani direction toba director masing yaman kibana maram oiraga film ahum direction toba director ani khangatcharaga most popular director gi mingthon pijari. Ahanbada lokachari Home Sorry. Mahana punna film ahum direction tawduna most popular director gi mafam asi kal. Mahak punna mafam kanminariba most popular director Ojit Babu Ningthou. Mahak chu punna film ahum direction tawduna Home Sorry ga punna most popular director gi mafam asi kanminari. Hojikti amuk karama film na khwaidagi miyamna pamna yengna khiba amadi khwaidagi yamna sel tan khibage haibadu khangminarasi. Matang sida khanganjaba amana Manipur gi cinema house dagi phanglakpa report ki matung ina semjaba top 3 ni. Lokachari top 3 gi ahum sumafam kalliba Vision Film Production ni makhada Priyo Kumar amadi matau laibina puthokpa Happugi Mondrang directed by Ojit Babu Ningthou. Shambanabi Naparo Mondrang sana dulu mi ko to jumpa. Hey Happu top 2 Luang Film Production ni makhada Chingsubam Kumal laimana puthokpa Home Sorry na direction toba Ima Machet Isa Tangkha. Aise aiki bitse joitrang patrang kakta huduna lele. Kumdam tha tharo thamba sana tha. Hojikti miyamna kaurana ngairakba karama film na most popular film of the year 2021 ta khibage haibado khangminarasi. Lokachari most popular film of the year 2021 top 1 MR movies ki makhada Jiban Takhelamam na puthokpa Satlo Leirang Satlo directed by Ojit Babu Ningthou. How masak singjiga logdaw wi man gai. He utin ngamba nang pha lo ngamba mini ko ise. Punamang ko amukana Ningthou channel na kurumjari. Lakadurba chahi 2022 da karamba actor director amadi karamba film na most popular gi mingthon phangbage habigi mapau puduna lakchage ngasigi damaktadi punamang ko amukana kurumjari.